Manipur coronavirus naba mioi ani leikhibaga loinana hariba laina asi makhatana sandroktanaba amadi karigumba laina asibu naba mi laklaga su madubu mayongnanabagidamagta rimsta dedicated COVID-19 block hangdoktuna hariba laina asibu thenganaba sem sakhre hariba dedicated COVID-19 block asi khogi hanagi casualty oramba aduga level 1 trauma center hangdokna ba sem saduna leiriba chumlaba building asidani hariba building asida punna ventilators manga lei masi tharaga hojing ma COVID-19 gidamukta special on thamliba se rimsta ventilator taraga mapani hana isolation ward leiriba ventilator mari asiga tharaga aduga masigi mathakta hana rims hospital da leiba neonatal ICU da punna ventilator manga leramba adu anouba ahumamga hapsanduna nipan sukre aduga anesthetic ICU da leiriba ventilator tara manga se tharaga punna hojing rims da ventilator nimfuguni thoi leiri hojiti khara stabilize tawramina akoi gi heyai future Manipur gi phongnaba tongana to poma sana ba koi plan tawre si to gi si ni ha fix am ta di leite ko di khoyu matam Lilongi positive oikiba mioi adugi matangda ngasi rims ki medical superintendent oidiba Dr. C.S. Arun Kumar ga pahumising unabada mahanga thamakhiba wafam sing adu miyamda khanghanjari Lilongdagi gentleman magi fibam si ngasigi report lakre ma condition yam pagale ma ki sugar 500 lerambadagi 424 day 324 ngasina 290 leire magi hojik sugar ki damta insulin 7 units lenti copy gluconom G2 sari boglibo 0.2 mg sari amasong teniligliptin sari lona magi covid ki damta thaba hidak mai course loigare aduga koi ki matang chaba matam ama lemnaraga koi ki treating doctor ga lemnaraga magi throat swab si karmatam da hansige hede lemnaraga koi hannaba koi tharong todna legani marak sida koi ki dedicated covid block haidana Chief Minister ki pautang matungina akoigi all casualty block da hangdokhiba ka duki intensive care unit lairiba ventilator singsi loina ba state of the art ni amasung masi phajna fully functional ni masida akoi kemta chinaninga leite akoi praja mayam nipai piganu akoi Manipur da hojil leisi covid patient ani kaktani amadi phagakthre adaga ama lairiba sisu masayam phagale sai sing phajna sari ma ventilator ki dakar la oi hena koi khali adubu covid hairiba akoi gi sigi layong anaba city magi atei lamda European countries ati states ani thona lei ahan bigi states hapta amasi yam infective state phase ni masi matungda suddenly mineni hunida soromna waraga loinaba ICU da pusinaba ngaktani aduna yamna atu akai gi oina flu dagi hek sorma ngamaktaba sari oina lakpa patient severe oina lak patient du mafam du da dum panjinba yana bidamta koi isolation ward ta mari thambani age angang gi oina neonatal ICU he pokpadina tha amabong manung se neonatal ICU sigi damukta ventilator manga amaga ngarang nahan ahum amaga lakhi aduna sina angang masada karigumba covid sina positive oiragadi madugi angang sagi neonatal ventilator dragger gi maduna sina ba yagani hojik aina nungsijana ba Manipur gi sininau praja pa ma adaga isan se kuno ta pel to janin badi hojik yum da lengdana leibiba mapan chatukpi da ba masina akoi gi physical distancing social distancing sin oigani masimangna akoi si covid tagi ngthopangani Hakshel gilamda thabak tawriba doctor singnasu hojik fawda Manipur da mioi anidagi hena COVID-19 naba thengadriba simaruina lengakna Manipur lengang lokhaliba thodang sing makhoi thorang sing asibu singthaba phongdorokli adubu makhatana phai belaina asi sadoroktana ba akhoi khuding magna lengakna piriba order sing lengakna lokhaliba thorang sing asi cooperate tawba lengaki order inba amadi doctor singasu piyo pautak asi ningthina loduna koi yum ding pan thoktabida lockdown asibu hena masak thokhal laga hariba laina asi Manipur dagi amadi India dagi muthana bo hona bada puna saruk yamina si haiduna doctor singe maike dagi su appeal tawrakli camera person El Kabigano Parom Jariba Aiketami Premchan Impact News Imphal